IMPHAL Art College Students Union na SHINDUNA Numit Humni Pangthokadaba Street Art Exhibition Ngasi College Asigi campus ta Houdokkhre Houdokpagi thoram aduda Wangkhai Asigi MLA Thangjam Arun Kumar Department of Art and Culture gi Deputy Secretary Sunanda Thokchom amadi IMPHAL Art College ki Principal Kongkham Dilip Kumar na thoram gi maru oiba mithunglen sing oina saruk yakhi thoram aduga mari leinana MLA Thangjam Arun Kumar na hai Art haibasi miyoi ba aikoi gi punsiga tatna thanaba yadraba amani Art haibasi society amagi sakyan minsilni maram aduna aikoina artist sing yokhatpa mathau tai ngasi IMPHAL Art College ki mahairoi sing na SHINDUNA pangthokliba art exhibition asi yamna fazaba amadi mapung phaba thoram amani exhibition asina college asigi mahairoi singda leijaba potential pumnamak uthokpagi tanja ama piri miyamna su matam ngai hak kaithokpiraga Numit Humni Pangthokadaba art exhibition asida saruk yabiu haina mahakna phongdokhi nakalama romda jiribamgi jakurador dagi angang yauna micham taruku ki khulai paipsingna phakibagi thodok adugi matangda palladuna mahakna hai jiribamgi thodok adu yamna laibak thiba thodok amani khulai paiba masil kapnaba haibaduna tongan wafam amani adudi natana mara lejadaba karishu khangjadaba nupi angang sing phajin punsinduna thamlaga khudong chaba loba haibasidi tasengna nungaite Lengak asing nasu micham taruk adu athuba matamda rescue taunaba angamba thapta hotnari miyam su pukning phathabiyu haina mahakna makhata na phongdokhi Sigumba exhibition se koi interest tawsi mayam su lakpiu mayam su miyeng tabiu fajana yengbir kanda apamba lai sing leibidana lobidana angang sing dachari ba satra sati sing jibu interest tawdana amasung art ki lamda Manipuri mayam sen khangadane art and culture lejabni na hoi art angang sing si automatic skill leibni moi talent leibni ideas mayam am leibni moi bo khina motivation tawraga hena awang ba thakta chakhiba ngamnaba koi moi bo support tawji haba wapun sei mayam da ji gi si yamna laibak thiba dimba thomong yam nuai taba yam innocent oi ba angang yan tajadriba digi kaimta mangal lejadraba nupi sing phajil-laga tawba sigumasi yam nuaite khulai paiba masen khuthongnabanu tongan amanu thamakanda innocent people singda onjil-laga koi advantage launabasi masi yam nuaijadi masi ai gi magi digi kanma mongda I condemn tawjai aduga tawdabu koi government nasu honorable chief minister na tawba initiative laudana koi singadu tekta kaidana thadoknaba release tawnaba koi namba thakta onajari even individual ki personality development ta bok yam help tawba mani masi is the koi na manungi emotion express tawba even akoi da cultural awareness laiba harmony nature sigumba gi aspects akoi manung da develop tawba simba artwork se akoi mayam changdana punna promote tawraga IMPHAL Art College establish tawba akoi gi quality art education pibagi wakhalon ga tawba se akoi ulapna student sing hangde oja sing hangde even akoi public akoi mayam punna akoi na appreciate tawraga masigi akoi handadana ba hena promote tawna ba akoi punna honanasi